Lok Sabha ki sarangna marakta Manipur ki bill ani khannadana voice vote pass toukhre. Bihar electoral roll revision ki sarangna marakta ngasi Lok Sabha da Manipur appropriation bill 2025 di Manipur goods and services tax amendment bill 2025 voice vote pass toukhre. Bihar ki electoral roll revision की matana si Lok Sabha da sarang ringin serekta Union Finance Minister Nimara Sitaramana Manipur Appropriation Bill 2025 amasung Manipur Goods and Services Tax Amendment Bill 2025 House ta putoki adubu opposition members na House ta sarang na leptabana bill ani House na khanna tawduna voice vote pass hek tawbaga ngasi goina mipum adjon toki The Manipur Goods and Services Tax Amendment Bill 2025 asi GST Council ni approve tawba warep sing implement tawnaba pass tawkibani hana Manipur da satnaramba The Manipur Goods and Services Tax Amendment Ordinance 2025 ki mut ngasi pass tawkiba anoba bill sina mutsilagani opposition na Lok Sabha ki proceeding da apan ba yet pirak pa sibu Union Finance Minister Nirmala Sitaramana kana yaning da phungdok pagalona opposition na Manipur ki wafam di toy na ngange dubo president rule gi makhara leiriba state asigi senthung gi phim phagat hanaba gi matang di pungning sang de haina maralski Manipur Goods and Services Tax Amendment Bill 2025 matangda wa ngang laduna Union Home Minister Nirmala Sitaraman hai Manipur gi sakot thorang gi sanpham sing thadagadoriba Manipur gi budget khannanaba lainga ki maikei ki puthokpa matamda opposition na masida pungning sangdi amadi pungning thokati amendment tawba haibe constitutional yamna darkar oiba mani house da bill singasi pass ta hoda tarabadi GST Council na matam kya gi mamang gi amendment tawnaba ayaba piriba si Manipur implement tawba lugadori bani amadi akaknaba item khara gi oina SARS tax law na bi authority retabana state asigi revenue da sauna sokadori bani hanesu Nirmala Sitaramana phongtuki Manipur gi oina capital head ki makhada sading tawgado lupa crore lising amaga satruka humfugoter amasum revenue head ki makhada sading tawgado lupa crore lising amaga sani ki kunthra ka matui punna lupa crore lising ani ga sani pan ga mogdra ga ni pan ga hen besan pham government na pi daga hanesu finance minister na laktuki high besan pham singasi internally displaced person singi rehabilitation ki thabak lokhanaba security ga mari lenaba expenditure CAPF deploy tobigi SARS high interest loan gi hana senpam pithoknaba madi SASCI gi makhara ihenba support pinabani hanasu Union Minister Nirmala Sitaraman House thamki Kuki expansionist force ki mayokta khongjang sangshin mani Kuki singna free movement athingwa piriba makai naga area da Kuki sing sangma thingbi khongjang pakthok sakthorakani FNCC naga taba mafam singi singkong singya da sathariba banasi working committee of Kuki civil society organization amasum WKZIC gi banner makhara Kuki expandist force sing sathariba kayan ma thongi mekri sathabani zomi natragana mar lusai mizo community ki mekri sathaba khongjang nati haina fudel naga coordination committee FNCC na phongtorakli loina Kuki singna free movement da athingwa piriba makai naga area da Kuki sangbagi khongjang pakthok sakthokani hari FNCC na thadorokpa sirolamar zaumi natragana mar lusai mizo community amasum naga community ki marakta amaga ikai khumnaba amadi nungsi sana laminarakli community ani ki marakta ya narakta bagi puwari leiti haiba wafam thamlakli FNCC na sangshiliba banasigi WKZIC amasung working committee Kuki CSO gi banner makhara thabak toriba Kuki expandist forcing na nagapur ki matal sa tharakpa kahen ma thong gi mayokta sathabani hariba group sing asina yekhai thingai ba lam khopsin ba political manipulation tawa madi lamdamasi gi ingta pa punchi thugwai na bohona duna lakli hadi working committee Kuki CSO na media ki khuthang da phongdo ki bu wapum ama react toraduna aikhoina Indian Constitution ki Article 21 natragan Essential Commodity Act 1955 ki matangda wangang ba matik sade ngangkham thokte haibu wapum tamladuna haukiba tha kun ga tere henba matamasi nakhoina national highway da blockade tawduna state asigi miyam nongma da sangdaba yadaba polam singlambi asida pusilakpada apan mapiduna rakli nakhoina sathariba thawong adu economic terrorism ni maramasina nakhoi gumana human right natragana civil liberties ki matana wa ngang na bigi moral natragana legal ground amata leiti haina sirol sida thamnakli
Serial sina makha taraduna working committee Kuki CSO na national highway 2 natragana pochai puba amadi miyamgi satok sinda apan piriba makai naga area da Kuki satok sin tawda adumak ating thamgani FNCC gi khongjang national highway 2 national highway kuntraga tret kunsin ba loina Nagaland district ki perenam Assam ki North Kasar Hills phawba kunsin gani haidi loina ating ba si thugai rak pada tholak apapata pumba gi teksa working committee Kuki CSO na puga ban hanisu Foothill Naga Coordination Committee FNCC na makata na khangalaki ningsing maya bani working committee Kuki CSO gi wangang loi thangmilan kipgena ngang sirola mathuktuna FNCC na Kuki zo miyang sarokishinda Foothill Naga Coordination Committee FNCC na July taraga mangari sangshili khongjang si pung kuntraga taruki manung handokada bana haina warning tarokibani Lainga ki eviction da penda ba phungdurakli Andro Kendra ki manungsa na ngarian Singkhong Forest Office mapadi ki yaripok thongkhong phawba haukiba August taruk tagi hauduna sa thariba eviction asida maike dongi miyamna lainga ki thawongda penda ba phungdurakli eviction gi sakeng phanglaba miyoi taragani thoina kuyek piduna thadorak basjor lamada mai sizinaraga supnagi publicity sakhibana tana sokliba lamgi ngangkai phawba khanganba tawduna kudakta JCB sizinaraga yumkai dukan singba kya thugaibagi thabuk tawriba si pendi masa masana soklamba yai haina lauthokluraga sidokluraga karisi soklamdaba aduga khajitang sokle khana lauthoklurabana hena soklamduna yum puma thugaibiramba kaya yaure maram asina mari lainaba authority na sab saba demarcation ama tawraba matung mark tawduna nongmani gi matam pibiga piraga eviction gi process sa thabiyu hiramasiga mari lainana eviction saithing phanglaba singna azad golaida mifam ama phamlaba matung wafam singa si mari lainaba authority da thamnuna pungning singsinki hensu pawsta makhata na phungdurakli Imphal da lakiba thadau inpi gi mute singna Ministry of Home Affairs da pendri Thadau inpi Manipur gi team mihut sing Imphal da lakpara tampaki CSO singa madi mita isil inaw singa taram okpi bida team gi President M James thadau na harawba madi apen phungdoki dubo ngarang Imphal da thulakiba team gi mihut singo Ministry of Home Affairs MSA gi instruction amana North EOC da lariba classic hotel tigi hendok khandana thamba bu penda ba phongdokre team gi President M James na lusingba miyoi taraga tarung sa miyut kangbu ama ngang Imphal da thunglaba loinana civil society organization sing mahairoi loop sing aramai tingol gi miyut singa punna classic hotel mi pangthoktuna Manipur ingta pa hanjilangna ba community identity gi matang da wakal taminana ba mi pangthokibani Classic Hotel da ngarang ngasi pangthokiba pawgi mifmamada Ministry of Home Affairs na makhoi bu hotel gi hendok khandana thambada team gi President M James thadauna penda ba phungtura duna mahang hai makhoi na Imphal da lakli ba khongset asida mapan thokna tungan tungan phamsing da pangthokada ba thabak sing amadi ima kaithel satuna ima sing unana ba thorang kya tawduna lakpane dubo yen boiler gumna hotel da hendok khandana thamba sina plan pumba arem tari Magna Makataraduna, Makoin Imphal lakli basi sahi ani hena tang dulai tadaba phibam amada lairiba madi Manipur miyam awab kya mayuk nariba sigi matang amuhana ingta papurana ba wakalona kari tawgani haibagi matangda CSO sing maruwaina mite isil inaw singa wari sanaba lakibani Makoina Imphal thunglabada CSO singa madi mite isil inaw singa taramna okpiba yamna pianba puya madi sahi ani hena Manipur gi mapana lairuraba matung Imphal amuk lakpa phangba sida apianba madi pukning nungsiba puya henasu M James na makata na phongdoki Tentang na sumna miyam da thamjaram ge duga hausakoi na di miyam pao matang sa lusinjarage masu makata ba nauba update miyam puna ngay mina sena channel sige makiri gi miyang phamda makata na thamjari makata ba nauba update miyam puna ngay mina si